Election dagi aina sandrangi paw pasari ahanbada maru oiba paw matong loina lokthok khrabadi lemoriba saruktu maru ngakta oi haiduna sa se manupa amna hai khre ngarang da tholok paw amna lilong dagi kokta phawbagi chatpa yanana ba kangi lambi ama semnaba athuba matamda bill pass tawragani hai khre Bihar gi lamang tumang da toilet torumba nupa ama CCTV da record torum-le Hayeng general strike tawgani torombadu traffic police amagi magi nupi gi delivery leirambadagi matam kaktana yaithokre hairi Manipur Forest Department tholokpa cherol amana hairi kaibul lamjawda leiba sangai gi masing lepa leitana hanthrakli maram maduna lemoriba sangai khodimak muslim onthoklagani aduga athuba matamda nganna mayum pankhinaba haiduna kaibul lamjawge akoibada leiba praja singda khangan khre nungaiba pawamana manung matam sadana leikhiba nupa ama yomrasna suti chalambadagi amuk mayumda halakle hairi sanga bu luna tawjaba nupa amana magi nupida nganu ariba ama semu yadabadagi thangna thille hausi asok banipidi hospital da laikan nari magi nupadi nganu du matu phoirugani haiduna hospital dagi satkhre hairi Android mobile paiba nupa amana mathang thada mahaki khudombi operation tawragani hairakli yu thakpa miyoi khara unkhannarakpadagi plate ta yoramba yen makhong ani mangkhre nong singgi phibam nong tarabasu isingdi yohon biganu haiduna thabak chatpada satin bohdaba nupa amana haikhre hawa nungsikki phibam electric laktrapsu fan gi pangkhadi adum leptana ungan biu haiduna sauta leibagi nupi amana hongdolagli Manipur da leiba homo association na wakat che ama sarkar da thangat khre cherol aduna sumna hairi homo masing angle anaba pregnant oiba nup mau khudimak tha ani homo gi exercise to honbi naba sarkar da taksin khre mathang da lalit gi sanabagi paw masa gi phibam khara sokchin badagi kabok le inaukcha mathang season gi pro kabati lig yaura roi Fly tong da makok ngawa player amata selection tawroi haiduna jut ifyar and sports minister na hai kre India gi cricket team mathang chahi gi world cup ta fit oina na bai damakta Sunny Leon matam khara hot film namna roi hairi Russia da June tha da pangthok kadaba world cup football competition da ai isamak yengba chatlaroi aroi bada maru oiba paw Moirangi ayeni da leiba Netaji Subhash Chandra gi Statue gi mayada yu ilamba nupa ama police na phare sahi ama muksurwa mayum palwi maunaha ama magi mamangda hana koina ramba nupa da sungu ude haiduna thauri yalaga siram daure hairi paulojre comment pibiro